brush tauba tamo brush tauba yada hapa ya haye ya Sege machine de आप सोच ले तो ये मशीन जे कई Kougae हम जे सीबी है खंगदाव ने brush tàu và tạc video để brush cũng tàu lấy cái này một cái xin đây nè nung ngay rồi bà ha ya cái chỗ đó hot đi ra yang kan ấy có si brush đó 150p si brush rồi ngang nó pai với suốt thế nào bà lôi amon bà lôi hấp vậy very good ha cái này là cái video này phải em mai mà em phải chơi cái lông chân là bà ya अभी मैं सीधी हम फंसे हम पक्चे ये वाव हम तक क्या थरो देना हम तक से हाई करो हाई करो ऐसी फोटो दी ऐसे करना नहीं हूँ ऐसी फोटो दी ऐसे करना नो हाँ ऐसी फोटो जी हूँ हमता फोटो जी हूँ आगा करना नो ऐसे करना नो कोई दिखाऊंगे नूंगा जी दो Hai em tụi rồi nè hai cái cú rồi thì cái cú em nuôi xì với mình gì ấy thằng cật ngầm rồi cô ấy thằng cật ngầm rồi cô fruits ti tunga ne aude ne to sile to amada to me se kai no mo to si kai no sai sabe ya bro sa sabe ya ba how we ne khang ba camera tắc lao ôn đồ đó tôi biết lấy cái mà khẩn lắm vậy mà kia đi riêng ngồi năng chú kia biểu hay ô bye bye xe bye bye tôi papa đã bye bye nhìn đã tàu lên đấy nè papa đã bye bye tôi rồi nhìn ra cái đấy mà ai gặp tôi sang cái đấy ai mấy nằm mà nắp xi cốt nằm thôi nè yeah bye bye lòng thuốc gì không ta? Không mà em đã bị nằm dạ em mà chứ cả bye bye tôi rồi xe em ta bye bye tôi rồi hay bên này ấy chất là gì pencil giờ mua mấy à đó mà khăn nào cái liền mà ta em rất là hay mà máu được tan được bôi đi sẽ rất là sạch không rồi nè khắp phu được đi à rồi chị khờ bẹt sạch tao không nghe rồi ada hojik aina sum video yengbodo ko mapalangi mafamjingdadi koiba chatpa khotpa am yanareba dukan to atai showroom ke kazu kha kadil hangnar male hangbo male ba ina uriba view jina ai hojik jinga sigi no michida uriba view ji matungina di hangbo kha kamale som side ta ga leije ji hangdo dukan ju dum budi leiriba adam myam ai gi video yengbodagi vaccine kapa चटपा मी याउबीब्रा याउबीरगदी कमेंट दा अमतंग हाइबिरमु आई खंजनिंगे आइना शेयर तौगिबा वीडियो दुदगी वैक्सीन आइसु हांगांगे किरमबनी अदो आई वैक्सीन कापा चले हाइबो मी याउबीरगदी को अमतंग कमेंट दा हाइबिरमु आइना सुम थबक चटपा सिंगजिदा को मैम अमा वारी मैम अमा तायबा वैक्सीन कापगी कानाबा दुदे कापतबगी हाइजे हाइ खंग हाइना मैम अमादि हायदना अरगा आइगिसना पर्सनल ओइना थेंगनाबा मिंगोंदा थोकपा वैक्सीन काफौदबा मीदा मखोइदा सोकपदो क्याम थीना सोई हाइबा वैक्सीन कापुबदगी माना सोओदबा अदुगुम्बा खरा वारी म्याम अमा तायबा इजेको अदुनासु अइना म्यामदसु सुम शेयर तौजरपनेबा अदुको कापत्रिबा लेरगदी अमतंग कमेंट दा हाइबिरो आई कापत्रि आई सुमाइना अनाबा लेबि कापत्रि नत्रगा आई कीबै कापत्रि कीबै कापतबा यावरगदी ngasi वीडियो जे उरगांदा
ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯈꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯆꯠꯄꯗ ꯌꯥꯝ ꯄꯥꯈꯠꯈꯤ ꯑꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯃꯇꯨꯡ ꯅꯨꯃꯤꯠ 8-9ꯅꯤꯃꯨꯛ ꯁꯨꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯍꯛꯆꯥꯡꯗꯀꯣ ꯃꯤ ꯑꯔꯣꯏꯕꯤ ꯆꯤꯜꯂꯤ ꯌꯧꯔꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯍꯧꯔꯝꯃꯒ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯣꯏꯕ ꯆꯠꯄ ꯐꯪꯕ ꯃꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯦꯕ ꯂꯝ ꯈꯔꯕꯨꯗꯤ ꯀꯣꯏꯕ ꯆꯠꯄ ꯌꯥꯈ꯭ꯔꯦꯀꯣ ꯀꯣꯚꯤꯗꯀꯤ ꯃꯣꯏꯒꯤ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯕꯤꯌꯔ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯇꯧꯔꯒꯗꯤ ꯌꯥꯕ ꯖꯒꯥ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯔꯕ ꯌꯥꯗ꯭ꯔꯤꯕ ꯑꯩ ꯈꯪꯗꯦꯕ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕꯗꯗꯤ ꯅꯥꯏꯠ ꯀꯥꯔꯐ꯭ꯌꯨ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯒꯦꯗꯔꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯣꯏꯔꯤ ꯄꯔꯃꯤꯁꯟ ꯂꯧꯒꯗꯧꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯄꯥꯔꯛꯀꯨꯝꯕ ꯑꯗꯩꯗꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯀꯨꯝꯕꯁꯦ ꯍꯥꯡꯉꯕ ꯍꯥꯡꯗ꯭ꯔꯤꯕ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯀꯣꯏ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄ ꯉꯝꯗꯦꯕ ꯆꯠꯄꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯍꯦꯛ ꯁꯤꯁꯦ ꯂꯣꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯂꯛꯀꯦ ꯃꯌꯥꯝꯅ ꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯂꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯍꯥꯞꯀꯠꯂꯛꯀꯦ ꯀꯣꯏꯕ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯊꯤꯡꯕ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩ ꯆꯠꯄꯗꯣ ꯑꯗꯨꯗꯤ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯑꯥꯗꯁꯨ ꯑꯃ ꯂꯩꯗꯣ ꯁꯤ ꯃꯦꯆꯤꯟꯁꯦ ꯀꯩ ꯀꯧꯒꯦꯕ ꯃꯌꯥꯝꯅ ꯁꯤꯁꯦ ꯖꯦꯁꯤꯕꯤ ꯍꯥꯏꯔ ꯈꯪꯅꯕꯅꯦꯕ ꯑꯁꯦꯡꯕꯩꯗꯤ ꯃꯁꯤ ꯖꯦꯁꯤꯕꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟꯗꯣ ꯑꯗꯨ ꯀꯩ ꯀꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯛꯁꯀꯥꯚꯦꯇꯔ ꯀꯧꯋꯦꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯕ ꯑꯦꯛꯁꯀꯥꯚꯦꯇꯔꯁꯨ ꯀꯧꯗꯦꯕ ꯑꯗꯨꯗꯣ ꯑꯦꯛꯁꯀꯥꯚꯦꯇꯔ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯔꯨ ꯎꯪ ꯌꯥꯕꯗꯣ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯀꯣꯠꯅꯕ ꯈꯛꯇꯪ ꯄꯥꯟꯕꯗꯣ ꯑꯗꯨꯒ ꯆꯀꯥꯒꯗꯣ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯦꯡꯛ ꯃꯥꯟꯕ ꯆꯀꯥ ꯑꯣꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯦꯛꯁꯀꯥꯚꯦꯇꯔ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯕꯦꯛ ꯍꯣ ꯀꯧꯋꯦꯕ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟꯗꯣ ꯑꯩꯅ ꯈꯪꯕ ꯈꯔ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯊꯥꯎꯁꯦ ꯇꯥꯡꯈꯠꯂꯛꯏ ꯃꯇꯤꯛ ꯊꯥꯎꯁꯦ ꯊꯨꯅ ꯂꯣꯏꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯨꯃꯤꯠ 2 ꯃꯃꯥꯡꯗ ꯑꯩꯅ ꯐꯨꯜ ꯍꯥꯞꯄꯅꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯣꯅꯦ ꯀꯇꯥ 2 ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯕꯦꯔꯥꯅꯤ ꯐꯖꯩꯌꯦ ꯁ꯭ꯋꯥꯏ ꯚ꯭ꯌꯨꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗꯩ ꯂꯥꯛꯑꯒ ꯃꯤꯅꯒ ꯅꯝꯃꯗꯤ ꯄꯣꯁ ꯌꯥꯝ ꯇꯥꯔꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯤ ꯀꯤꯍꯣꯝ ꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ 남자 독수세. 아? 야, 하우이스디. ꯉꯁꯤꯒꯤ ꯗꯤꯅꯔꯒꯤ ꯃꯊꯦꯜꯁꯦ ꯁꯤꯅ ꯕ꯭ꯂꯦꯟꯗ꯭ꯔꯤ ꯉꯥ ꯇꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯀꯣ ꯁꯤꯗ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯩꯔꯦ ꯍꯥꯎꯕ ꯃꯦꯝꯃꯦ ꯌꯥꯝ ꯍꯥꯎꯊꯈ꯭ꯔꯦ ꯑꯕꯦꯝꯃ ꯅꯪ ꯂꯧꯕꯤꯅꯕ ꯂꯩꯇꯕ ꯍꯧꯖꯤꯛꯀꯤꯗ ꯑꯕꯦꯝꯃ ꯂꯧꯕꯤꯅꯕ ꯂꯩꯇꯕ ꯃꯌꯥꯝ ꯂꯣꯏ ꯆꯥꯛ ꯆꯥꯏꯉꯩꯗ ꯑꯕꯦꯝꯃꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯂꯩꯕ ꯗꯧꯗꯧꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯑꯗꯨꯗ ꯍꯥ ꯗꯧꯗꯧ ꯗꯧꯗꯧ ꯎꯔꯕ ꯗꯧꯗꯧꯅ ꯄꯥꯝꯕꯤꯕ ꯑꯝꯇ ꯍꯥꯏꯒꯦ ꯈꯜꯂꯣꯅ ꯑꯝꯇ ꯍꯥꯏꯒꯦ ꯈꯜꯂꯣ ꯃꯃꯥꯒꯩꯗꯤ ꯌꯦꯡꯉꯨꯆꯣ ꯍꯩ ꯄꯥꯕꯨꯡ ꯆꯥꯁꯤ ꯀꯩꯅꯣ ꯁꯤ ꯐꯦꯡꯉꯤꯁꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯆꯥꯅ ꯄꯥꯕꯨꯡ ꯆꯥ ꯀꯣꯟ ꯐꯦꯡꯉꯦ ꯑꯃ ꯀꯃꯥꯏꯅ ꯐꯦꯡꯉꯤꯁꯤꯕꯣ ꯃꯃꯥ ꯀꯗꯥꯏ ꯑꯌꯥ ꯃꯃꯥꯁꯨ ꯀꯣꯟ ꯐꯦꯡꯉꯦ ꯌꯦꯡꯉꯣ ꯑꯌꯥ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯦꯅꯦꯗꯤ ꯀꯩꯗꯧꯔꯤ ꯌꯦꯡꯉꯨꯆꯣ ꯅꯦꯅꯦ ꯀꯩꯗꯧꯔꯤ ꯑꯩ ꯃꯁꯤꯗꯤ ꯀꯟꯅ ꯆꯥꯔꯤ ꯌꯦꯡꯉꯣ ꯇꯨ ꯅꯦꯅꯦ ꯀꯩꯗꯧꯔꯤ ꯁꯦꯁ ꯅꯦꯅꯦ ꯂꯥꯏꯔꯤꯛ ꯇꯧ ꯂꯩꯔꯝꯃꯦ ꯁꯦꯁ ꯑꯍꯤꯡ ꯉꯟꯅ ꯉꯟꯅ ꯇꯨꯝꯃꯨꯀꯣ ꯅꯦꯅꯦ ꯍꯥꯏꯔꯛꯑꯣ ꯑꯍꯤꯡ ꯉꯟꯅ ꯉꯟꯅ ꯇꯨꯝꯃꯨꯀꯣ ꯑꯩꯉꯣꯟꯗ ꯑꯣꯏ ꯂꯩꯔꯝꯃꯦ ꯚꯤꯗꯤꯑꯣꯗ Bye bye, good night, good night. Bye bye Tejo. Bye bye tolong ini tak. Bye bye. Very good. Ma, apa coba mesti ada. Apa coba mesti yang slow tu. Wow, yang tu tata sabung tu ni ada yang tu.